BJP na Enforcement Directorate pu khulai oina sizinaduna All India Congress Committee gi luchingbi Sonia Gandhi bu maram ningthina pidana kokhatpagi Congress amadi BJP Anigi Maraktta Achouba Lanjao ma Thoklakpa Yana Leire. BJP bu maral siaduna Congress Party na changsilbu khongjang gi manung channa thasi gi kuntarukta MPCC na sinduna BT Rota leiba Congress Bhabanda wakat mifam chathakiba amadi Namit adugi numidang pung taruk rom tarakpa matamda Congress ki thawmi singna Prime Minister Narendra Modi amadi Home Minister Amit Shah gi mitam mai thaduni yaninda phungdokhiba matung BJP na su Congress ki mathakta khongjang sangsinba hokre. Rahul Gandhi! Zindabad! 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 Galinde! BJP! BJP! Zindabad! 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 Galinde! Galinde! BJP! Congress Party na maral kupsinabu honabada BJP bu maral sire haibagi wahauda laman khumbo oina BJYM gi President Baris na luchingba kangbuna ngasi ayuk pung 10 rom taba matamda Congress Bhavan mamangda Congress ki luchingbi Sonia Gandhi gi mitam mai thaduna yaningda bo thibaga loinana kholau kaya laukre tungda police ki kangbuna control tawkhre hairi. Video ay Manipuri na. Nasaan na ba? Yes. Hoy, alert ka pala. Yes. Ako'y harap yung presidente mo po. Ang kusita mo muna ay Amadi Bjp may tama po pa ang tawba. Sumba Amadi sumba wakalwan siya. Siya pati harap yung presidente man yung bagi Prime Minister. Sumba yang ay niya daw tawa siya. Masih Maraktta Achouba Morcha Manipur Pradesh में से fully condemned हुए हमारे मणिपुर दसो सुने यार मणिपुर दा कांग्रेस है पोसे मुथत करने है से Maraktta Achouba Morcha अकोई के असेंबा अकोई थौना उठुकना Maraktta Achouba Morcha ना कांग्रेस सुन के हाय नो Amaromda BJP Manipur Pradesh ki President Sardana Luchingba kangpu amanasu ngasi nungthel Bharat tagi Congress muthal asi haiba kholau lauduna BJP ki office tagi Kaisampat Thongkhong phauba rally chatlaba matung Congress ki luchingbi Sonia Gandhi gi mitam mai thakre. Adugumba Adhiranjan Chaudhary na Congress ki leader na adugumba Bharat ki highest post samada leiriba Bharat ki Rashtrapati Draupadi Murmu jibu Rashtrapati haibagi mahutta Rashtrapatni haidana mahakna ikai kumnaba uttaba adugumba wahai wata sijinadana adugumba Rashtrapati ki mathakta makna ngangiba wahai adu mahak
koi condemn taubaga loinana ekoi na ngasi agitation si chathabani aduna Indian National Congress na adugumba ST women scheduled tribe oiba scheduled tribe ki community bu ikai kumnaba uttaba aduga loinana nupi singbu ikai kumnaba uttaba loinana lairaba praja amabu usit thawoidaba adugumba ikai kumnaba uttaba adugumba Indian National Congress ki hainabi ado madu Bharatiya Janata Party na condemn tawi loinana makoina madu apology tawgadabani haibase masi Bharatiya Janata Party ki side tagi aikoina demand tawri loinana aikoi hairiba adugumba Draupadi Murmu ji gi matangda Rashtrapati gi matangda makoina ngangi basiga mari lainana Adhiranjan Chaudhary na ngangi basiga mari lainana Sonia Gandhi adugumba Indian National Congress ki leader oiribi mahak nupi masamak adugumba hairiba matang asida mahakisu aikoi mahakna apology tawba ma aikoina demand tauri haibasi Bharatiya Janata Party ki side Kelek sida ngasi nungsai pung ani makhairom taba matamda Congress Party ki maikai dagi ngasi ayok MPCC ki office ki geta democracy ki wangmada thawang kaya chatharamba aduda mapung oiba thawang laukhiba BJYM ki president Baris Shauna mahaka loina khiba myoi singi mathakta FIR panduna fabiyu haina aiba cherol pisinkhre MPCC ki secretary Soibam Jiten amadi Wangang Loi Bhupendra anina luchingba masing yamlaba Congress ki thawmi singna Congress bhavan dagi city police tamna rally lakhi police ki kangbuna city police mamangda thatlaba matungda luchingba khana khangatuna waka cherol sing pisinki tungda paumi singda Wangang laduna MPCC ki secretary Soibam Jiten amadi Wangang Loi Bhupendra na penda bawafam kayasu phongdokhe Saurakna ayuki pung 8:50 ni thoi nuk tarakpa dowaida akhoi office matam si yongdingi mamang mi chitna haibidi mi ingna chitna leiba matam aduga thoidongna office ki oiba mi su lakni matamda adugumba BJYM gi makhoi gi state president Manoramayum Baris amasung mahaki kangbuna laakanda Congress office ta akai athoi tholaba mai thage tawraba amasung akhoi nato oidaba follow kaya ama lauramba aduda sunatana akhoi duty tawriba police ki am personnel da kenatomba attack tawramba mi duty tawjariba duda democracy ni magi tawbam thopa mayam ama ningkha tamna tawbagi right constitution na Indian constitution na piri adubu madugi wangmada violate oina changjhalakpadudi constitution gi wangmada tawrakpa thabak thoram sing amasung akhoi piriba freedom mayam dugi wangda lakpa targadi Congress Party na madu kaidongda lemna yenguna toy haibo wafam si thamjabga iroina ngasigi asigumba city police ki akoi concern police station da akoi campaign petition ama FIR laws to binaba amasu haidiba adugumlaba Manohar Mayum Baris Sharma Robert Oinam Suraj Waikom Tongthin Moirangsa Dimon Moirangthem Dixter Gurumayum asina chingba mapoiga lakminaba kangusing ado madu ki mathakta buk tobiyo madu ki mathakta makoina tawramba in action sing do tawroidaba thabak sing do madu ain gi wangda tawkiba sing adugi mayokta makoibu ain gi uba dandi tibinaba lokottum thupa thabak lokotpiyu haiduna Congress Party na correction police station da akoi waskat palaksabani house phambibnina Manipur Legislative Assembly da sigi matang sida home department ki matang da masigumba attack masigumba violence masigumba complete lawlessness sigi matang da opposition party na house da sigi matang sida ko suksoi sojina phokani masidi democracy bu thawai usitaba rule of law bu khangdaba aduga tawhom thokpa democratic protest tawgi mahutta mai by the violent way da migi opposition ga tawramba mayam ase masidi democracy sida sanaba madugumba sanabi gi wangmadani haina koi thamjage